ngasi numida waram phongkiba tongan tongan ba manipuri sifung sing amasung thokiba thawdo wathok singdagi maruibi i pausing meyamda thamjagi anbada PM Modi na parliament wa ngangkitabagi maramdi Congress na kuki nupi enigi phi thongdaba video photos in parliament horamdai da viral uhenkhibadagini biren sahi taraga mga lengak paikraba Congress na amuk paina bohona bada state asigi kuki isan anigi phi thongdaba video photo parliament horamdai da viral sananduna Manipur bu yonduna ikai pruk kumanki Prime Minister Narendra Modi na parliament wa ngangkitabagi maramdi Congress Party na kuki nupi enigi phi thongdaba video photos in parliament horamdai da viral uhenkhibadagi ni haina Chief Minister N Berena Maral sikre ngasi Bharatiya Janata Yuva Morcha Manipur na sinduna nitya pat suthekta leiba thambal sangle na pangtokkiba Yuva Sammelan gi thoramda wapam asi Chief Minister na phongdokhibani Chief Minister na makha taraduna hai English ngani ga kungo homdoi gi me ahumde gi haurakhiba irang asina maram oiduna matam khara sakwa thorang gi thabak leptuna lakhibani Manipur gi puwari da luraba tangka kya lakhi maram aduna maira paibi amadi kungi naharol sina lawkhiba thodang sing thagat pamthoi thoklibi irang asida print amadi electronic media sina lawriba thodang yam sawi Manipur thoklibi irang sigi matang Prime Minister Narendra Modi na Parliament mi phamna thamkiba wafam sing miyamna sintungba khangdabasu yauri irang asida Prime Minister na wafam amada phongdokhidri haibase tasingna noite maangna Parliament wa ngangkitabagi maram Congress Party na kuki nupi anigi phi thongdaba video photos sing Parliament horamdai da viral uhenkhibadagini Mitei amana mitei singbu miyam mamangna yonkhibadagini khangbiu Manipur NRC satna handanaba lawkhibadu Congress Party na habisi miyamna kaubigunai ngasigi thoramadu Power Minister Thongam Bisorjit BJP Manipur Pradesh ki Esada BJP ki Vice President Ningombam Nimbas BJP Manipur amadi Nagaland ki General Secretary Abek Kumar Giri BJYM National Secretary Ningthaujam Tongpok Nganwana Saryaki Atopa Paomana Zenims ki Laboratory Department fail oire Specialist doctors in a private hospital ki doctor oire Haumi Jawaharlal Nehru Institute of Medical Science Zenims Porompat ki Laisangasi ki Laboratory Department fail oibaga sapmanari Zenims ki lab talawa test report asi Zenims ki doctor na thajaba watpadagi manakta leriba private laboratory hangliba singda amuk report launaba thabagi thabak sathari haina Federation of Homi ki Vice President Dr. K. Hera Kabuina press tholakpa chirol asina haidi chirol asin hai Zenims ki layeng sang manungda private diagnostic center sing asigi thadokpa miyoi singna casualty digi horaga ward khudimaka makoina test tonabagi khudong chaba lawduna lairi masi administration pairiba singna una usinadana lairi masi commission phangmagi mami tabu utpani laboratory test amagi result gi importance asi anaba amabu siba madi sangmagi thak phawa leplibani asug yamna marueba department asi fail oibigi daita lawduna government amadi director na tumin usinadana karigi thamlibano haidi serol asina hai test ama tawbagi casualty amadi ward gi laboratory tana patient party na thilli ama sumnawi Zenims ki mathau tawna ba attendance sing kadai sakre Zenims ki authority na lab department sing mathau ningthina tawhanba ngamloidaba oirabadi khudaktagi thingzinbiu thingzindragadi miyoiba kayagi punsi mangninga oiri haidi Haumi ki serolosna makha taribadi Zenims tagi hauraga government ki specialist doctor ayamba private clinic ta engage tawduna leibana government ke hospital singda mathau pangthokpada thawaidre makoida piriba non practitioner allowance sing thigatana piriba authority sing adugi mathakte action lawroidabagi maram leite government private hospital natragana clinic singda practice tawba yadabagi order laina order indaba singi mathakte action lakotabagi maram karigino anakpa amadi arapadagi miyoi kyana maru oina lairaba singna asa tawna lenga ke hospital sing layeng balangnari makhoi bu yengbigadaba tongan department singi specialist singna private hospital singda thawai oiduna laikhidabana anaba kya matam sana layeng bidre masina miyoiba kayagi punsi khudong thininga oire asoiba singasi sumthokpa ngamloidaba oirabadi Zenims ta makhatana lairubagi mathau tate private hospital la thabak tawningbा sing Zenims tagi khudakta resign pihangatabani asoiba sing asigi khudam sangdam galoinana Medical Council of India da athubura khanganaba Federation of Homi ki makedigi sem saragani haidi atopa pawmana
ꯆꯍꯤ 45 ꯃꯊꯛꯇ ꯂꯩꯕ ꯑꯍꯜꯁꯤꯡ ꯚꯣꯠ ꯊꯥꯗꯕ ꯍꯧꯈ꯭ꯔꯦ꯫ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯈꯟꯅꯕ ꯚꯣꯇꯔꯁꯤꯡꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯉꯁꯤꯗꯒꯤ ꯚꯣꯠ ꯊꯥꯗꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 45ꯒꯤ ꯃꯊꯛꯇ ꯂꯩꯕ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯃꯁꯨꯡ ꯆꯥꯗ 90 ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯚꯣꯠ ꯊꯥꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯔꯤ꯫ ꯚꯣꯠ ꯊꯥꯗꯕ ꯑꯁꯤ ꯑꯦꯄ꯭ꯔꯤꯜ 9 ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯦꯞꯂꯒ ꯅꯨꯃꯤꯠ 4ꯅꯤ ꯂꯦꯞꯇꯅ ꯆꯠꯊꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤ ꯆꯍꯤ 45ꯒꯤ ꯃꯊꯛꯇ ꯂꯩꯕ ꯁꯤꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯃꯗꯤ ꯆꯥꯗ 90 ꯗꯤꯁꯑꯦꯕꯜ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯚꯣꯠ ꯊꯥꯗꯕ ꯍꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯗꯤ.ꯁꯤ. ꯗꯥꯏꯅꯥꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯗꯤ.ꯁꯤ. ꯑꯣꯐꯤꯁꯇꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ ꯒꯥꯔꯤ ꯂꯝꯊꯥꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯣꯜꯒꯤ ꯑꯅꯧꯕ ꯂꯪꯉꯣꯟꯒꯤ ꯚꯣꯠ ꯀꯦꯝꯄꯦꯟ ꯉꯁꯤ ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯨꯠ ꯂꯤꯒ ꯃꯌꯣꯜꯒꯤ ꯑꯅꯧꯕ ꯂꯪꯉꯣꯟꯒꯤ ꯚꯣꯠ ꯀꯦꯝꯄꯦꯟꯉꯁꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯃꯤꯐꯝ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯈꯨꯔꯥꯏꯒꯤ ꯏꯃꯥ ꯂꯥꯏ ꯈꯨꯠꯂꯦꯝꯕꯤꯒꯤ ꯈꯨꯕꯝꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯃꯌꯣꯜꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯄ꯭ꯔꯦꯃꯥꯅꯟꯗꯅ ꯊꯧꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯣꯏ ꯑꯣꯏꯅ S. ꯁꯟꯖꯤꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯀꯣꯝꯂꯨꯞ ꯑꯃꯁꯨꯡ ꯃꯌꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯦꯝ ꯄ꯭ꯔꯤꯟꯁꯅ ꯑꯣꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯏꯔꯝ ꯁꯤꯐꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯥꯏꯀꯩ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯄꯨꯟꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯣꯏꯁꯤꯡ ꯑꯣꯏꯅ ꯗꯣꯛꯇꯔ ꯂꯩꯁ꯭ꯔꯝ ꯗꯅꯕꯤꯔ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯑꯃꯁꯨꯡ ꯒꯨꯔꯨ ꯑꯔꯤꯕꯝ ꯔꯟꯖꯟ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯑꯅꯤꯅ ꯑꯣꯏꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯑꯔꯣꯏꯕ ꯃꯤꯐꯝ ꯑꯣꯏꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯂꯪꯗꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯂꯣꯡꯖꯝ ꯔꯇꯟ ꯀꯨꯃꯥꯔ ꯍꯥꯟꯅꯒꯤ ꯍꯦꯔꯤꯀꯣꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M. ꯖꯣꯏ, BP, AMY, PCO ꯑꯃꯁꯨꯡ ꯃꯌꯣꯜꯒꯤ GSL ꯖꯦꯝꯁꯅ ꯋꯥ ꯉꯥꯡꯂꯣꯏ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝꯁꯤꯡ ꯑꯁꯤꯗ ꯋꯥ ꯉꯥꯡꯂꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜ ꯀꯥꯡꯂꯣꯟꯗ ꯑꯁꯣꯏꯕ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯈꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯄ ꯉꯝꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯊꯝꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯌꯣꯜꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡ ꯅꯍꯥꯁꯤꯡꯅ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯌꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯏꯃꯥꯒꯤ ꯃꯩꯔꯥ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯏꯃꯥꯁꯤꯡꯅ ꯂꯝꯒꯤ ꯃꯩꯔꯥꯂꯨꯞꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯣꯡꯖꯪꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯏꯃꯥꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯑꯣꯏꯅ ꯄ꯭ꯔꯤꯚꯤꯂꯦꯟꯁ ꯑꯦꯟড ꯏꯊꯤꯛꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯒ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒ ꯎꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯔꯦꯞꯄ ꯋꯥꯔꯣꯜ ꯄꯤꯅꯕ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ, ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯥ 11 ꯁꯨꯔꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗ꯭ꯔꯥ? ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯂꯨꯞ ꯃꯌꯥꯝꯁꯨ ꯂꯥꯟ ꯂꯣꯏꯈꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯝꯕꯁꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤ, ꯄꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯏꯍꯧ ꯁꯥꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯍꯧꯖꯤꯛ ꯐꯣꯡ ꯁꯥꯔꯤꯕ ꯂꯥꯟ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ 700 ꯁ꯭ꯀ꯭ꯋꯥꯔ ꯃꯥꯏꯜꯗꯒꯤ ꯍꯦꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯐꯤꯚꯝ ꯑꯁꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯒꯦꯠꯇ ꯕꯥꯔꯨꯅꯤ ꯈꯣꯏꯔꯨꯝꯕꯒꯨꯝ ꯀ꯭ꯌꯨ ꯂꯦꯡꯕꯤꯔꯤꯕꯁꯤꯁꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯈꯜ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯌꯨ꯫ ꯚꯣꯠꯁꯦ ꯑꯩꯈꯣꯏꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯏꯃꯥꯁꯤꯡꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯊꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯚꯣꯠꯀꯤ ꯃꯤꯡꯗ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯁꯤꯗ ꯇꯣꯛꯄꯤꯔꯣ꯫ ꯂꯥꯟ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯋꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯈꯥꯏꯗꯨꯅ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯤ ꯄꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤꯗ ꯊꯣꯛꯀꯅꯤ ꯈꯪꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯨꯠꯄ ꯇꯥꯔꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃꯨꯛꯇꯪ ꯃꯤꯀꯞ ꯊꯣꯛꯂꯣ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯏꯃꯥꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯤꯌꯥꯝꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯍꯨꯠ ꯑꯣꯏꯔꯝꯂꯕꯗꯤ ꯍꯧꯈꯤꯕ ꯃꯦ 2ꯗꯒꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯁꯃꯨꯍꯧ
ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯂꯩꯔꯝꯂꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯇꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯊꯤꯡꯕ ꯉꯝꯂꯒꯅꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤꯍꯨꯠ ꯄꯨꯊꯣꯛꯅꯕ ꯑꯐꯕ ꯚꯣꯇꯔ ꯆꯪꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐ꯭ꯔꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯄꯝ ꯁꯃꯨꯡꯉꯧꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀꯞꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯃꯨꯡꯉꯧꯅ ꯍꯥꯏ ꯃꯤꯈꯜ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯃꯤꯔꯦꯞꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯁꯦꯜ ꯂꯧꯗꯨꯅ ꯃꯁꯥꯒꯤ ꯔꯥꯏꯠ ꯌꯣꯟꯊꯣꯛꯈꯤꯕꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯂꯕ ꯏꯔꯥꯡ ꯀꯌꯥ ꯊꯣꯛꯂꯛꯄꯅꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟꯗ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯀꯌꯥꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯏꯁꯥꯒꯤ ꯍꯛ ꯑꯗꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯕ ꯃꯤꯔꯦꯞꯇ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯍꯨꯠ ꯈꯟꯕ ꯇꯥꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯣꯏ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯈꯜꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜ 13 ꯑꯃꯁꯨꯡ 23 ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯈꯣꯡꯖꯣꯝ ꯁꯥꯄꯝ ꯑꯃꯁꯨꯡ ꯑꯣꯏꯅꯥꯝ ꯁꯑꯣꯝꯕꯨꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯈꯜꯗ ꯁꯔꯨꯛ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯈꯜ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯂꯥꯟ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡꯒꯤ ꯃꯤꯌꯥꯝꯗꯤ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯗꯨꯅ ꯂꯩꯔꯤ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯁꯩꯗꯥꯡꯂꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯑꯋꯥꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯍꯟꯖꯤꯟꯍꯜꯂꯨ ꯑꯗꯨꯒ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯤꯌꯨ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯩꯔꯒ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯃꯔꯝ ꯆꯥꯗꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯈꯜ ꯑꯃꯠꯇ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗꯁꯨ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯥꯏ ꯍꯦꯜꯊ ꯃꯥꯏ ꯔꯥꯏꯠ ꯍꯥꯏꯕ ꯊꯤꯝꯗ ꯋꯥꯔꯜ ꯍꯦꯜꯊ ꯗꯦ 2024ꯒꯤ ꯊꯧꯔꯝ ꯄꯥꯡꯂꯩꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯟ ꯁꯤꯟꯗꯨꯅ ꯉꯁꯤ ꯋꯥꯔꯜ ꯍꯦꯜꯊ ꯗꯦ 2024ꯒꯤ ꯊꯧꯔꯝ ꯄꯥꯡꯒꯩ ꯕꯖꯥꯔꯗ ꯂꯩꯕ ꯔꯥꯝ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯁ ꯁ꯭ꯌꯥꯝ ꯀꯤꯁꯣꯔ ꯁꯤꯡꯍ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯅ ꯆꯤꯞ ꯒꯦꯁ ꯈꯥꯡꯒꯦꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯁꯣꯁꯥꯏꯇꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯦꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯈꯤ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯀꯂꯥ ꯁꯤꯡꯍ ꯃꯅꯤꯄꯨꯔ ꯍꯥꯔꯠ ꯁꯔꯖꯟ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ ꯀꯂꯥꯅ ꯍꯥꯏꯈꯤꯕꯗ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯤꯝ ꯑꯃꯃꯝ ꯄꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯒꯗꯕ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯕꯤꯔꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯊꯤꯝꯗꯤ ꯃꯥꯏ ꯍꯦꯜꯊ ꯃꯥꯏ ꯔꯥꯏꯠ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯒꯤ ꯏꯁꯥ ꯑꯁꯤ ꯐꯅ ꯊꯝꯕ ꯑꯩꯅ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯐꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒꯅ ꯐꯤꯕꯝꯗ ꯊꯝꯗꯨꯅ ꯇꯤꯟꯖꯪ ꯀꯩꯖꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯈꯥꯗ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯖꯕꯅꯤ ꯍꯥꯏꯈꯤ ꯗꯣꯛꯇꯔ ꯀꯂꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯁꯥꯡꯅ ꯂꯩꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯛꯆꯥꯡ ꯐꯅ ꯊꯝꯕ ꯇꯥꯏ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯕ ꯃꯤꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯐꯠꯇꯕ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯍꯨ ꯑꯣꯏꯒꯗꯕ ꯌꯨ ꯍꯤꯗꯥꯛ ꯃꯅꯥ ꯀ꯭ꯋꯥ ꯆꯨꯔꯨꯞ ꯕꯤꯔꯤ ꯖꯔꯗꯥ ꯈꯩꯅꯤ ꯁꯤꯖꯤꯟꯅꯗꯕ ꯂꯪꯇꯛꯅꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯍꯟꯗꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯔꯥꯡꯁꯤꯡ ꯄꯨꯛꯅꯤꯡ ꯍꯔꯥꯎꯅ ꯂꯣꯏꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯃꯗꯤ ꯏꯗ ꯌꯥꯎꯕ ꯆꯤꯅꯤ ꯑꯃꯁꯨꯡ ꯀꯣꯂꯦꯁꯇꯣꯔꯦꯜ ꯋꯥꯡꯗꯅꯕ ꯍꯣꯠꯅꯕ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯂꯨ ꯅꯥꯟꯅ ꯊꯝꯕ ꯑꯃꯗꯤ ꯏꯁꯥꯗ ꯃꯍꯤꯛ ꯃꯅꯥꯏ ꯆꯪꯗꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 100 ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯗꯨꯗ ꯂꯥꯌꯦꯡꯈꯤ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯂꯟꯖꯦꯟꯅꯔꯛꯄ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯗꯣꯀꯨꯃꯦꯟ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ 63ꯔꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯊꯥꯡ ꯀꯥꯝꯈꯥ ꯄꯦꯝꯇꯣꯟ ꯀꯣꯂꯦꯖꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯩꯅ ꯆꯥꯛꯈꯤꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯔꯀꯤꯡ ꯖꯔꯅꯦꯂꯤꯁꯠ ꯌꯨꯅꯤꯌꯟ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯕꯤꯖꯣꯏ ꯀꯛꯆꯤꯡꯇꯥꯕꯝ ꯍꯥꯟꯅꯒꯤ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯔꯝꯕ ꯑꯃꯗꯤ CCSKꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ MCMꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯌꯥꯡꯂꯝꯕꯝ ꯊꯣꯏꯕ ꯑꯃꯗꯤ
Maitai Society Chusampurgi President Moirangthem Thoibana Thauramsigi Maruiba Mioi Singoina Sharuyaki. May Ohumdigi Tokiba Irang Sita Lake Hidrabasingi Mapamda Minute Amatumina Leptuna Ikaikumna Woodki. Thauramsiga Mari Ledena Maitai Society Chusampurgi General Secretary Toksam Ramesh Nafundokibada. Ngasi pangthok liba khumpugatare suba Maitai Society Chusampurgi Mapokumon Thoramasi Sai Supa Leptana Pangkupuna Lakibani. Ado Lamdam Sigi Toklibi Irang Sinamara Moiraga. Chusampurgi Sentoraktuna Tuan Relief Camp Nifugani to the Sanzapam Loduna Lady Basina Saruk Yaduna Pangtokta Yadi Haviki Wakalunda Thoramas Yam Samna Pangtokani. Maitai Society Ing Sok Lisingamaga Samapan Yang Gatareta Linkat Hiba Lupamani. Sok English Singamaga Samapanga Maudraga Manga Mamang Maitai Union Chusampur Mitai People's Organization Haina Anirak Maming Hongduna Tolami. Ngalingai Matamda Ahal Sing Lyric Lesukya Hitaba Webana Maming Singasi Hongo Hongsin Tokibani. Civil Society Habis Sale Pai Haiduna Yum Building Saraga Noai Tokia Adobamasi Karis Quinasal. Civil Society Habis Society Adugi Foundation Linganba Aduna Maruaye. Maitai Society Chusampur Chusampur Manung the Labor Maitai Laikai Taragamanga Kunsinduna Tabak Thoram Sing Pudun Laki. Irang Sina Lak Ringai Mamang Chusampur Manung the Labor Maitai Shingi Maru Eva Mapam Sing Kuki Singna Kalakhan Madagi Vitai Shingi Yum Sing Me Ohumdagi Me Ohungi Irang Sina Luina Tinkai Mapam Singasi Hana Dagi Hona Kuki Singna Target Tauduna Labor Mapamni Chusampur Mitai Singi Yum Lissing Amaga Sahunga Humfu Lady Amadi, population da Lissing Taragamari, Mitay Lady, Mashida Irangasin, Maru and documentsing Mainaloina Saki Vasida, Angang Singi documentsing Tana Nabukonavada, Kudong Sada Sing Yauda Vanati have wapam sing Tamki and so, Paush the Makatanas Palakli. Tentakna Atapa Mana, Helino in the Mamlatansugi. Manipurgi BJP Lenga Sig intelligence fail or the Loina government to fail or they have Minister Masamang Mamang say English in Kungumdogi, make Kungamatu Haisapravani. Maduna Lok Sabha election Gamari Lena Congress ki manifesto the Aran Makaya Yaudhana, Lana BJP Lenga propaganda to reverse Yumpam Yaudavani. Congress ki election manifesto the Aran Ba Soeva Mati Yaupalati, BJP na Congress ki Vidaki Miam the Lana Sandopani, Hina Congress born upon to give a permission Unavada. MPCC की प्रेसिडेंट के में के संदर्भ में फोटो की बात लोशलाको ने तो पता चली है वही बात पाऊँ ना बांग्लादेशी फोर्स ना कुकी चिन चीफ कोऑर्डिनेटर phare hairi म्यांपुन ना बाबतेट ने मिना सेना सेनल्स की में कई देखिसु म्यांगी मकम ना मखाता ना थमजरी